निथों हता मना इंखोल ग्राउंड चथरीबा अनिरक सुबा स्टेट लेवल 9 मैन एसाइड टेनिस बॉल क्रिकेट टूर्नामेंट 2025-26 की ngasi sanakhiba tongan-tonganba pre-quarter final match singda Arbia 11 Itakola SP 11 Kiamgai SR Automobiles Ragailong amade Anis Medicos hata maifaktuna quarter final sangkhre Minuthong hata Golapati Athletic Union na sinduna sathariba cricket tournament asigi ngasigi taramapani sanba numitta sanakhiba ahanba pre-quarter final match ta Arbia 11 Itakola na MED INC Babuparabu wicket marida thoiba ngamki match aduda Arbia 11 gi Aditya Prasad na man of the match ki mana fangki anisuba pre-quarter final da SP 11 Kiamgai amadi Panking Mana Inkol gi sanakibada match aduda Fan King na line up tawkhidaba maramna SP 11 walk over fanglaga quarter final changki cricket tournament asigi ngasi sanakiba ahum suba pre quarter final match ta SR Automobiles Ragailong na MT Ply Mana Inkol bu run kuntra da maithiba piraga quarter final changki match aduda SR Automobiles ki Sahid Hussain na man of the match ki mana fangki Lorena Mari Suba pre-quarter final match sanakibadana Anis Medicos hatana Ali Brothers Lilongbo runs kunmari da thoiraga quarter final changwangam ki match aduda maipa khraba Anis Medicos ki Booker na man of the match ki takibada trophy kusinaduna pungning thawgat ki